December 19 January amagi lonaba hingda youth-i haibagi mingda nupi macha amabu fubagi video ama social media da viral chalakhiba aduga mari lainana thasi ki tarada huyen mamomgi nupi member taranithoi chief judicial magistrate Imphal West ki court ta puthoklaba matungda numit humni gi police custody da remand pi khiba adu ngasi loiraduna court asina video conference ki khuthang da pangthoklaba matungda accused taranithoi adu judicial custody da numit 15 gi remand pi khre loinana formal arrest tawduna Purompat police station da sinakre loinana court ki warol tarba matung victim gi imung manung gi maikai digi nupi da nupi na kuthaba yaning de logi mathakta micham leite haiba kholaw kaya lauki panbaya badi nupi amana bonu hobam kauba miyoi amaga thanaba private message ta huyen mamom bulawai nupi hai haibagi wahauda huyen mamom gi member ni haiba miyoi khrana nupi adubu mamai de kupa nga thabagi video viral chalakpa duga mari leinana manipur police na IPC 1860 amadi IT Act 66E gi makhada fu chaiduna masada China kol pibagi section 319 321 amadi 323 wrongful confinement की section 340 criminal for season abagi section 350 assault की section 351 355 criminal intimidation की section 503 defamation की section 499 common intention की section 34 amadi atai section kya gi makhada FIR ama register tawkhre hairi